Leibak asina malemgi laisat oiriba COVID-19 gi mayokta punna amata oina lanthengnari miyamna sakhangnaraba miyoy kayana su lantheng asida mai paknabagi damak Akashvani Imphal gi pawgi khuthangda mipung khudingmakna araiba thawong ahum face mask uppa amaga phut taruk lapnana leibinaba mai mit amadi khutsa toina hamdoktuna tarutanana thamnaba apil tawnarakli malemgi maming leiraba sahi nauriba climate activist singi manungda ama oiribi Manipur gi Lisipriya Kangujamna COVID-19 gi laisat sandorokpa thingnaba mayampuna thawong ahum asinga nga satpinaba apil tawri Khurumjari mayam ai climate activist Lisipriya Kangujamne mayam punamakna coronavirus tagi ngakthoknaba honarasi mayam timba matamda foot taruk tagi tadana lapna laipiyu khud sa sengna toina hambiyu sanitizer toina sizanapiyu mask uppa sungkang kopiganu akoi khudimak hakchang fana nadana cheksana lersi coronavirus tagi ngakthokpa ngamgani Hauzik mapung oiba paw Raijagi Shiksha Mantri S Rajan hairi Manipur da mipung khudimak lairik haihanaba amadi shiksha gi thak wangkhat hanabagi damak education sector reform tawnaba kanna honari Imphal da ngasi pawmisinga unaba amada mantri na hai senthok marang kai daba imungi angang singna private school singda mahitam luraga maduda sangba yamlaba senfam sing makhata